ꯃꯩꯆꯥꯛ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯖꯔꯝꯗꯕꯅꯤ, ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯅ ꯈꯜꯍꯧꯏ ꯃꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯃꯩꯗꯗꯤ ꯃꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯣꯛꯈꯤ, ꯃꯗꯨꯗꯤ ꯅꯪꯕꯨ ꯎꯕꯇ ꯑꯣꯏꯔꯕꯁꯨ ꯎꯍꯧꯔꯤꯕꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯎꯅꯅꯤꯡꯕ, ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯑꯁꯤꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯅꯥ ꯑꯃꯒꯨꯝꯅ ꯄꯛꯄ ꯍꯧꯈ꯭ꯔꯕ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯐꯨꯏꯅ ꯍꯧꯔꯛꯄ ꯅꯨꯡꯁꯤꯕꯒꯤ ꯏꯍꯧ ꯄꯨꯕ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯕ ꯄꯥꯝꯈꯤ꯫ ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯗ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯛꯇꯝꯗꯨ ꯅꯉꯣꯟꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ, ꯀꯗꯥꯏꯗ, ꯀꯩꯗꯧꯉꯩ ꯎꯕ ꯐꯪꯒꯗꯒꯦ ꯈꯟꯕꯗ ꯑꯃꯨꯛ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯃꯤ ꯑꯃꯒꯨꯝ ꯑꯩ ꯍꯤꯡꯈꯤ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯌꯥꯝꯅ ꯆꯥꯅꯩ꯫ ꯍꯦ ꯅꯨꯡꯁꯤꯕ, ꯍꯦ ꯔꯦꯍꯅ, ꯑꯩꯉꯣꯟꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯪꯁꯥꯔꯁꯤꯗ ꯅꯪꯕꯨ ꯎꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯃꯥꯡꯗꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯔꯨꯔꯕꯁꯨ ꯀꯔꯤ ꯀꯥꯟꯅꯕꯅꯣ, ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯏꯃꯥ ꯕꯕꯥꯅ ꯄꯥꯝꯕ ꯃꯃꯧ ꯑꯃ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯑꯋꯥꯡꯕ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯕ ꯌꯥꯗꯕꯒꯨꯝ, ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯁꯪꯁꯥꯔ ꯑꯃ ꯀꯗꯥꯏꯗ ꯎꯕ ꯐꯪꯒꯅꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯉꯥꯎꯈꯤ꯫ ꯅꯪꯕꯨ ꯎꯅꯤꯡꯏ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯑꯩꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ, ꯑꯗꯨꯅ ꯃꯤ ꯀꯅꯥꯁꯨ ꯊꯦꯡꯅꯔꯣꯏꯗꯕ, ꯊꯦꯡꯅꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯕ ꯆꯥꯟꯗꯅꯤꯄꯨꯔ ꯈꯨꯡꯒꯪ ꯊꯅꯝꯂꯒ ꯋꯥꯏꯁꯪꯅ ꯑꯍꯥꯡꯕ ꯂꯩꯉꯣꯏ ꯂꯝꯒꯤ ꯂꯝꯄꯥꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯩ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯄ ꯍꯧꯈꯤ꯫ ꯑꯆꯤꯛꯄ ꯃꯂꯪꯕꯒꯤ ꯁꯥꯍꯨꯝ ꯃꯔꯛꯇꯨꯗ ꯆꯠꯄꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯈꯔ ꯏꯁꯥꯒꯤ ꯐꯖꯕ ꯁꯨꯔ ꯑꯃꯗ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯉꯥꯎꯔꯦ, ꯊꯥꯖꯗ꯭ꯔꯒ ꯃꯂꯪꯕꯗ ꯍꯪꯉꯨ꯫ ꯑꯃꯨꯛꯁꯨ ꯇꯨꯔꯦꯜꯒꯤ ꯐꯖꯕ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯇꯥꯝꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯎꯈꯤꯕ ꯑꯋꯥꯡꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯨ ꯌꯦꯡꯉꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯈꯨꯠꯁꯦꯝ ꯃꯔꯛꯇ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯤꯛꯂꯝ ꯊꯤꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯪ ꯇꯨꯔꯦꯜ ꯂꯣꯝꯗ ꯀꯨꯝꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯀꯨꯝꯐꯝ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯂꯝꯂꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯤꯡꯁꯥꯁꯣꯔ ꯑꯃꯒ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒ ꯅꯪꯒꯤ ꯋꯥꯈꯜꯒ ꯏꯂꯣꯏ ꯂꯣꯏꯅꯩ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯪꯒꯤ ꯄꯨꯔꯥ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪ ꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯊꯃꯣꯏꯒꯤ ꯐꯤꯕꯝꯗꯨ ꯑꯃꯨꯛ ꯀꯩꯗꯧꯉꯩꯗ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯩꯅ ꯋꯥꯖꯔꯤꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯂꯨꯞꯈ꯭ꯔꯕ ꯊꯃꯣꯏꯁꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯧꯁꯥ ꯆꯠꯄꯒꯨꯝ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ
ꯂꯩꯉꯣꯏ ꯅꯨꯡꯖ꯭ꯔꯦꯡ ꯃꯊꯛꯇꯨꯗ ꯆꯠꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯀꯨꯝꯐꯝ ꯌꯧꯅ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯅ ꯆꯨꯝꯅ ꯆꯦꯜꯂꯝꯕꯗꯒꯤ ꯀꯃꯨ ꯊꯣꯡꯂꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯇꯣꯔꯕꯥꯜ ꯅꯛꯅ ꯆꯦꯜꯂꯛꯂꯒ ꯑꯃꯨꯛ ꯈꯥꯔꯣꯝꯗ ꯊꯦꯛꯇꯨꯅ ꯍꯥꯏꯗꯣꯔꯛꯄ ꯏꯆꯦꯜꯗꯨ ꯀꯨꯝꯗꯨꯅ ꯂꯥꯜꯂꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯀꯨꯝꯐꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯈꯨꯟꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯂꯩꯔꯥꯏꯒꯤ ꯁꯔꯨꯛꯇ ꯏꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯅꯤ ꯅꯣꯟꯊꯗꯨꯅ ꯌꯦꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯕ ꯎꯏ꯫ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯀꯨꯝꯐꯝ ꯂꯩꯉꯣꯏ ꯃꯊꯛꯇꯨꯗ ꯈꯣꯡꯗ ꯇꯣꯡꯕ ꯍꯋꯥꯏ ꯆꯝꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯈꯟꯐꯝ ꯑꯃ ꯈꯪꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯈꯨꯎꯗ ꯈꯨꯠꯁꯤ ꯊꯝꯂꯒ ꯀꯣꯛꯁꯤ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯍꯤꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯤꯡꯁꯤꯔꯥ? ꯋꯥꯍꯪꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯈꯟꯊꯔꯨꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯏꯁꯥꯗ ꯍꯟꯅ ꯍꯟꯅ ꯍꯪꯗꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜꯗ ꯃꯤ ꯀꯨꯝꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯁꯤ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯈꯨꯗꯩ ꯀꯣꯛꯇ ꯏꯟꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩ ꯏꯀꯥꯏꯕꯒꯨꯝ ꯀꯔꯤꯒꯨꯝ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯑꯩ ꯎꯕꯗ ꯅꯈꯣꯏ ꯅꯅꯝꯃ ꯔꯦꯁꯃꯥꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯔꯦꯜꯗ ꯆꯥꯝꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯗꯤ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗ ꯆꯦꯜꯂꯤꯕ ꯑꯥꯔꯊꯗꯤ ꯑꯩ ꯃꯐꯝꯗꯨꯗ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯗꯨꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥ ꯑꯗꯨꯃꯗꯤ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯅꯃꯥꯡꯗ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯅꯈꯣꯏꯅꯤꯅ ꯇꯨꯔꯦꯜꯗꯒꯤ ꯊꯨꯅ ꯀꯥꯈꯤꯕꯗꯨ ꯎꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯂꯛꯈꯤꯗꯦ꯫ ꯏꯁꯥ ꯏꯇꯣꯝꯇ ꯁꯣꯟꯖꯍꯧꯋꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯁꯤ ꯅꯉꯣꯟꯗ ꯀꯩꯗꯧꯉꯩ ꯂꯤꯒꯗꯒꯦ? ꯑꯁꯨꯝꯅ ꯊꯃꯣꯏꯅ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯁꯥꯒꯩꯒꯤ ꯏꯄꯟꯁꯨ ꯊꯣꯛꯄ ꯄ꯭ꯔꯙꯥꯟ ꯐꯥꯍꯤꯖ ꯑꯟꯋꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯍꯤꯝ ꯕꯦꯒꯝ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝ ꯆꯥꯛ ꯈꯥꯡꯅꯅꯕ ꯁꯟꯗꯪ ꯑꯆꯧꯕ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯨꯟꯕꯗ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯟꯗꯪꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯐꯪꯕ ꯁꯥ ꯅꯠꯇꯦ꯫ ꯃꯁꯤ ꯆꯤꯡꯒꯤ ꯂꯝ ꯑꯀꯛꯅꯕ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯏ꯫ ꯃꯌꯥꯝ ꯌꯦꯡꯅꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯏ ꯄꯦꯠꯂꯤ ꯌꯥꯝꯅ ꯆꯥꯎꯏ ꯃꯆꯤ ꯑꯅꯤꯗꯨꯅ ꯀꯣꯟꯇꯛ ꯇꯧꯏ꯫ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯌꯦꯡꯕꯗꯨꯗ ꯃꯈꯣꯏꯅꯁꯨ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯑꯩ ꯁꯥꯁꯤꯡꯁꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯕꯕꯥꯅ ꯊꯧꯅꯕ ꯕꯖꯥꯖ ꯁꯨꯄꯔ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯧꯔꯛꯄꯗꯣ ꯃꯣꯠꯂꯝ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯆꯥꯝꯕꯤꯔꯨꯒꯦ ꯍꯥꯏꯅ ꯇꯨꯔꯦꯜꯗ ꯊꯧꯊꯔꯝꯃꯤ꯫ ꯑꯊꯦꯟꯕ ꯏꯆꯦꯜꯗ ꯒꯥꯔꯤ ꯏꯟꯊꯗꯨꯅ ꯆꯥꯝꯂꯤꯉꯩꯗ ꯅꯨꯄꯤ ꯃꯌꯥꯝ ꯂꯥꯡꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯁꯥꯕꯤ 10ꯃꯨꯛ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯍꯥꯞꯄ ꯈꯨꯗꯦꯡ ꯑꯃꯃꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯄꯥꯈꯪ ꯑꯃꯅ ꯒꯥꯔꯤ ꯆꯥꯝꯂꯤꯕ ꯃꯅꯥꯛ ꯑꯁꯤꯗ ꯐꯤꯁꯤ ꯁꯨꯔꯨꯁꯤꯔꯥ?" ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯑꯩ ꯒꯥꯔꯤ ꯊꯨꯅ ꯆꯥꯝꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈꯤ꯫
ꯃꯔꯛꯇꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯆꯥꯝꯕꯤꯕ ꯌꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯁꯤ ꯁꯨꯔꯨꯁꯤ ꯌꯥꯏ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯒꯥꯏꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯅ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯄꯨꯈꯤꯒꯗꯕ ꯑꯉꯧꯕ ꯐꯤ ꯈꯔꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯧꯅꯔꯒ ꯄꯨꯂꯞ ꯁꯨꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯥꯟꯅꯗꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯄꯥꯈꯪꯅꯤ꯫ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯨꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯀꯧꯅꯗ꯭ꯔꯤ꯫ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯀꯥꯏ꯫ ꯅꯈꯣꯏꯗꯤ ꯏꯀꯥꯏꯖꯗ꯭ꯔꯣ?" ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯨꯅ ꯈꯨꯝꯂꯛꯈꯤ, "ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯅꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯥ ꯑꯣꯏꯗꯧꯔꯤꯕꯤ ꯐꯥꯍꯤꯝ ꯕꯦꯒꯝꯒꯤ ꯃꯇꯥ ꯏꯕꯦꯝꯃ ꯔꯦꯍꯅꯥꯁꯤ ꯃꯃꯥꯡꯗ ꯁꯝꯗꯨꯅ ꯍꯦꯛꯇ ꯆꯠꯍꯟꯁꯤ꯫ ꯃꯍꯥꯛ ꯉꯥꯎꯗꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯩꯅꯒ ꯀꯔꯤꯒꯨꯝꯕ ꯔꯦꯍꯅꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯥꯁꯤꯡꯁꯤ ꯈꯨꯠꯀꯥꯞꯄꯤ ꯑꯃꯇꯪ ꯀꯥꯞꯄꯗ ꯈꯣꯡꯗ ꯂꯣꯏꯅ ꯇꯨꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯛꯁꯤ ꯈꯔ ꯊꯤꯔꯕꯅꯤꯅ ꯄꯪꯂꯤ ꯁꯥꯔꯤ ꯇꯧꯕ ꯅꯨꯄꯥ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯐꯥꯔꯒ ꯍꯦꯛꯇ ꯁꯤꯅꯤ." ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯌꯥ ꯌꯥ ꯅꯣꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯃꯤꯡ ꯇꯥꯕꯗꯨꯗ ꯑꯩ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯗꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯈꯤꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯅꯥꯛꯇ ꯐꯤ ꯁꯨꯕ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯥ ꯑꯁꯤꯋꯥꯏꯗ ꯆꯠꯂꯒ ꯁꯨꯔꯨꯁꯤ." ꯃꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯅ ꯐꯒꯅꯤ." ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯋꯥꯏꯁꯪꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯆꯠꯇ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯛꯁꯤ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯈꯤꯕꯗ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯔꯝꯗꯅ ꯃꯈꯥꯔꯣꯝꯗ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯔꯟ ꯉꯥꯡꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯐꯥꯒꯤꯗꯨꯗꯤ ꯑꯩ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯔꯦꯍꯅꯥ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯤ ꯑꯩ ꯐꯥꯎ ꯍꯦꯛ ꯀꯜꯂꯛꯏ꯫ ꯁꯦꯝ ꯆꯥꯕꯗꯧꯅ ꯅꯃꯥꯏꯗꯨ ꯐꯛꯂ ꯐꯛꯂꯒ ꯆꯥꯔꯕꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ꯫ ꯅꯪꯁꯦ ꯑꯩꯅꯒ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯑꯃꯨꯛꯀꯁꯨ ꯌꯥ ꯌꯥ ꯅꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯀꯥꯏꯃꯟꯗꯨꯅ ꯒꯥꯔꯤꯗꯨ ꯆꯥꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯟꯈꯠꯂꯒ ꯊꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯇꯣꯔꯕꯥꯟꯂꯣꯝꯗ ꯊꯧꯒꯠꯂꯛꯈꯤ꯫ ꯑꯩ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯁꯥꯟꯅꯔꯝꯒꯗꯕ ꯋꯥꯔꯤꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯅꯕꯗ ꯉꯥꯡꯅꯕꯁꯤꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕꯗ ꯉꯥꯡꯅꯕꯒꯨꯝꯕꯅꯤ꯫ ꯇꯧꯕꯇꯗꯤ ꯇꯨꯡ ꯃꯥꯡ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯍꯟꯅꯤꯡꯉꯤ꯫ ꯐꯥꯍꯤꯝ ꯕꯦꯒꯝ ꯍꯌꯦꯡ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯪ ꯂꯨꯍꯣꯡꯐꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯉꯟꯇꯥ ꯇꯋꯦꯜ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯆꯤꯟ ꯑꯃꯁꯨꯡ ꯃꯥꯏꯁꯤ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯆꯪꯈꯤꯕꯗ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯈꯤꯕꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯐꯨ ꯑꯃ ꯌꯨꯡꯂꯒ ꯃꯟꯗꯞ ꯆꯥꯎꯅ ꯈꯜꯂꯝꯃꯤ꯫ ꯐꯥꯍꯤꯝ ꯕꯦꯒꯝ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛꯀꯤ ꯌꯨꯝ ꯎꯅ ꯄꯔꯦꯡ ꯁꯥꯏ, ꯁꯨꯃꯥꯡ ꯄꯨꯜꯂꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯡ ꯄꯨꯝꯅꯃꯛ ꯊꯨꯅ ꯃꯟꯗꯞ ꯈꯜꯂꯤ꯫ ꯃꯟꯗꯞꯀꯤ ꯃꯈꯥꯗ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯀꯌꯥ ꯊꯥꯟꯗꯨꯅ ꯃꯐꯝꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯐꯥꯍꯤꯝ ꯕꯦꯒꯝꯒꯤ ꯃꯄꯥ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯕꯤꯆꯥꯔ ꯆꯨꯝꯅ ꯇꯧꯕ, ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯁꯟꯗꯪ ꯑꯆꯧꯕ ꯑꯅꯤ ꯂꯦꯟꯗꯨꯅ ꯃꯤꯌꯥꯝ ꯆꯥꯛ ꯈꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯗꯥꯃꯟ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯠꯇꯦ ꯀꯔꯝꯅ ꯍꯥꯏꯅꯤ? ꯑꯩꯅ ꯇꯥꯕꯗ ꯐꯥꯍꯤꯝ ꯕꯦꯒꯝꯕꯨ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯒꯦ ꯇꯧꯕꯗ ꯃꯍꯥꯛꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯗꯕꯗꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯕꯤꯕꯅꯤ ꯍꯥꯏ꯫ ꯌꯥꯝꯅ ꯀꯨꯞꯄ ꯋꯥꯔꯤꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤꯅ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛꯁꯤꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯣꯏꯗꯧꯔ ꯃꯥꯟꯅꯦ꯫
ꯅꯨꯡꯁꯤꯕꯤꯒꯗꯕ ꯊꯃꯣꯏ ꯑꯃꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯤꯉꯩꯗ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯟꯊꯗꯨꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯅꯥꯅ ꯈꯪꯒꯅꯤ? ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯕꯁꯨ ꯃꯟꯗꯞ ꯃꯌꯥꯏꯗ ꯌꯨꯡꯂꯤꯕ ꯂꯐꯨꯒꯤ ꯑꯀꯣꯏꯕꯗ ꯆꯧꯀ꯭ꯔꯤ ꯊꯥꯗꯨꯅ ꯐꯝꯂꯤꯕ ꯅꯈꯣꯏꯗ ꯃꯤꯠꯌꯦꯡꯗꯤ ꯊꯥꯔꯝꯗꯦ꯫ ꯅꯨꯡꯁꯤꯖꯕ ꯃꯀꯥꯗ ꯊꯨꯡꯂꯕꯅꯤꯅ ꯐꯍꯤꯝ ꯕꯦꯒꯝꯗꯨ ꯃꯁꯛꯀ ꯈꯔ ꯐꯖꯕꯅꯦ, ꯒꯥꯏꯅꯥ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜꯅ ꯐꯖꯕꯅꯦ, ꯃꯥꯏꯊꯣꯡꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ ꯊꯟꯅ ꯎꯔꯝꯃꯤ꯫ ꯅꯣꯛꯄꯗꯕꯨ ꯑꯣꯏꯔꯕꯁꯨ ꯉꯥꯡꯕꯗꯕꯨ ꯑꯣꯏꯔꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯑꯗꯨꯝ ꯏꯔꯣꯏ ꯂꯣꯏꯅꯩ꯫ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯕꯅ ꯃꯍꯥꯛ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕꯐꯥꯎ ꯈꯪꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯒ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯀꯣꯛꯇꯒꯤ ꯏꯜꯂꯛꯄ ꯒꯨꯂꯥꯄꯤ ꯃꯆꯨꯒꯤ ꯈꯨꯗꯩꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃ ꯈꯨꯝꯈ꯭ꯔꯒ ꯇꯪꯈꯥꯏ ꯑꯃꯈꯛ ꯎꯕ ꯐꯪꯕ ꯃꯥꯏꯊꯣꯡꯗꯨ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯑꯩꯁꯨ ꯈꯜꯂꯝꯕ ꯋꯥꯈꯜ, ꯍꯣꯜꯂꯝꯕ ꯁꯣꯔ ꯄꯨꯝꯅꯃꯛ ꯂꯦꯞꯂꯒ ꯅꯪꯕꯨ ꯇꯤꯡꯗꯝꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯪ ꯍꯦꯛ ꯎꯕꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯏ꯫ ꯐꯅ ꯌꯥꯝꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯂꯥꯛꯈꯤ꯫ ꯅꯪꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯂꯤꯉꯩꯗ ꯑꯩꯅ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯗ ꯅꯪꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯏꯇꯣꯝꯇ ꯈꯜꯂꯤ ꯃꯗꯨꯒꯨꯝꯕ ꯃꯇꯝꯗꯨ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯔꯦꯍꯅ, ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯪꯕꯨ ꯎꯕꯗ ꯃꯔꯣꯜ ꯌꯥꯝꯅ ꯂꯣꯜꯂꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯗꯨꯅ ꯑꯩꯅ ꯚꯥꯕꯣꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ, ꯑꯩꯒꯤ ꯃꯤꯠꯇ ꯅꯪꯁꯤ ꯒꯥꯏꯅꯥ ꯑꯃ ꯑꯣꯏꯅ ꯎꯔꯛꯄꯗꯒꯤ ꯊꯃꯣꯏꯁꯤ ꯄꯥꯈꯠꯂꯛꯇꯨꯅ ꯃꯤꯍꯨꯟꯁꯤ ꯗꯪ ꯗꯪ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯊꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯋꯥꯈꯜꯇ ꯈꯟꯕꯗ ꯁꯪꯖꯗ꯭ꯔꯕꯁꯨ ꯚꯥꯕꯣꯛ ꯃꯌꯥꯝꯗꯤ ꯒꯥꯏꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯝꯂꯤ꯫ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯄꯥꯈꯪ ꯃꯔꯛꯇꯒꯤ ꯍꯥꯏꯅꯕ ꯌꯥꯎꯔꯛꯏ, ꯊꯥꯕꯜ ꯆꯣꯡꯉꯨ, ꯊꯥꯕꯜ ꯆꯣꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯔꯤꯁꯨꯕꯤ ꯂꯨꯍꯣꯡꯕꯗ ꯊꯥꯕꯜ ꯆꯣꯡꯕ ꯎꯍꯧꯋꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯒꯥꯏꯅꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ, ꯀꯣꯛꯇ ꯀꯖꯦꯡꯂꯩ ꯍꯥꯞꯇꯨꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯅ ꯊꯥꯕꯜ ꯆꯣꯡꯈꯤ꯫ ꯃꯇꯝꯗꯨꯒꯤ ꯏꯃꯥ ꯏꯟꯗꯣꯟꯁꯨ ꯉꯁꯤꯁꯨ ꯂꯩꯔꯤ, ꯃꯇꯝꯗꯨꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯗꯨ ꯉꯁꯤꯁꯨ ꯉꯝꯅꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯤ ꯊꯥꯕꯜ ꯖꯒꯣꯏ, ꯊꯥꯕꯜ ꯏꯁꯩ, ꯈꯨꯠꯂꯩ ꯖꯒꯣꯏ ꯃꯌꯥꯝꯗꯨ ꯅꯈꯣꯏꯁꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤꯁꯤ ꯒꯥꯏꯅꯥꯅ ꯃꯌꯨꯝꯗꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯈꯨꯠ ꯁꯝꯅꯗꯨꯅ ꯀꯣꯏꯔꯒ ꯁꯨꯃꯥꯡꯗ ꯖꯒꯣꯏ ꯁꯥꯏ, ꯊꯥꯕꯜ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯗꯃꯟ ꯃꯌꯨꯝꯗꯅ ꯃꯔꯤꯐꯠ ꯁꯛꯄ ꯍꯩꯕ ꯃꯤ ꯀꯧꯗꯨꯅ ꯁꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯗꯃꯟ ꯑꯃꯁꯨꯡ ꯒꯥꯏꯅꯥꯒꯤ ꯌꯨꯝ ꯑꯅꯤꯃꯛꯇ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯖꯥꯇꯤꯁꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯖ ꯍꯩꯖꯕ ꯎꯠꯊꯣꯛꯄ ꯊꯧꯔꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯧꯜꯕꯤꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯅ ꯊꯤꯡꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯁꯤꯊꯈ꯭ꯔꯦ꯫ ꯔꯦꯍꯅ, ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯙꯔꯃ ꯂꯩ, ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯗꯤ ꯏꯄꯥ ꯏꯄꯨ ꯑꯃꯁꯨꯡ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ ꯇꯧꯔꯝꯕ ꯆꯠꯅꯕꯤꯗꯨ ꯍꯤꯡꯒꯠꯍꯟꯅꯤꯡꯕꯅ ꯏꯁꯥꯁꯤ ꯈꯥꯡꯕ ꯉꯝꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯃꯥꯒꯤ ꯃꯥꯒꯤ ꯂꯝꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯃ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯨ ꯍꯤꯡꯂꯝꯂꯕꯗꯤ ꯉꯁꯤ ꯐꯍꯤꯝ ꯕꯦꯒꯝꯒ ꯅꯪꯒ ꯑꯃ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯑꯃ ꯑꯣꯏꯔꯒ ꯃꯥꯌꯣꯛꯅꯅ ꯂꯦꯞꯃꯤꯟꯅꯔꯒ ꯈꯨꯠꯂꯩ ꯖꯒꯣꯏ ꯁꯥꯗꯨꯅ ꯚꯥꯕꯣꯛꯀꯤ ꯃꯤꯠ ꯄꯦꯟꯅꯐꯝ ꯑꯣꯏꯔꯝꯒꯗꯕꯅꯤ꯫